Manipur ki Chief Minister N. Biren all Lambulane Da GP Women College ki mayok na bada nauna saba mathol tarit Wangba Hotel Imolesh Hangdokkhre ngasi ki Hotel Imolesh grand opening ki thoram aduda Manipur ki Chief Minister N. Biren Works Minister Govindas Konthaujam Wangkai Esi ki hanagi MLA Okram Henry amade Hotel asigi Chairman Dr. Irom Nalini Nasar Gakhe Hotel Imolesh adugi grand opening aduga mari lainana Chief Minister N. Biren hai Laiway kraba mapa mapu singbo ikai kumnaba makhoi mingda miyam da karigumba khara katnaba honariba macha masu sing ado soidana mai pakpa oigani tourist kaya lakba Manipur gumba lamdam dadi hotel kaya amagi awat palaide sangai festival yorakba asda mapandagi lakadaba tourist kaya gi laifam Hotel Imolesh da soidana piragani Haujik so Imphal da 5-star hotel sagat pa haure Imphal dagi Bangkok direct flight paiba yana honare sangai festival gi matamda mapalam dagi lakba miyoi kaya amagi laifam leitabagi awaba kharatang oirabasu koklagani haina phungdokhe Foreigner tourist mayam na Manipur hojik attract amala ye maram de akhoi Manipur gi miyam gi raja mi phaba hospitality miko miram lamchat chachat phajaba mi lakwa mi atiti singbu seba bhajana tawba adigi scenic beauty weather food si mayam sine koi sidi tungai na hingma ya bane adu boy koi na nami lambi se pumbang na leram bai da adu mayam gi kripa dagi koi ji Manipur kitang mam lo sat pangame ji ina sakka dor dis so ko anova flight launch to bane subject to correction Imphal Arunachal Guwahati Silchar gi flight koi usi khana taron do da hore even Imphal Bangkok Imphal dagi Bangkok paina na bi koi flight ki process am kana da sin sama ka meyam da pina na bagi akoi gi na te akoi di kana kani politics ase politics se ko to me bagi life tam ngam de kana so adu akoi na hingi akoi na leiding da prasa sing gi kari guma apa bakra tarunge laibak si gi kari guma apa bakra tarunge na koi hona jabani Thauram aduga mari lainana Hotel asigi Chairman Dr. Irom Nalini na hai miyamgi anna layingda achawa thodang nauramba Dr. Imo COVID laichat laikide mahaki maming amari mahaki hek pokchaba laikhidraba machanupa Nilesh ki maming ani asi lauraga Imolesh haina Hotel ase ming thondana miyamda kusinabani haina phungdokhe Hotel asi likhathabasi su bayam punamasi loidaba Logi matamda touristing lakpa matamda yam sinba matamda habidi sangai festival na jingba lakpada yamna sinba khoba tawna baduda khitawar su mating pangadra haiduna linkhatjabani